ngasi numida wairam phongkiba tongan tonganba Manipuri sifungsing amasung thokiba thawdok wathoksingdagi maruibi i pausing miyamda thamjing hanbada car bomb pokhaibada taraga mapan siri Syria gi awang thangba sarukta leiba city gi sidai ningthokaba numita car bomb ama pokhaibada yamdrabada miyoi taraga mapan sikre taraga tu hena asu open nangkri haina hospital gi workers phongdorkri car bomb adu Manvi city sidai da agricultural workers ayamana nupi sing puba gariga thangnabada pokhaihi Sikrabasing adugi manungda nupi taraga nipan amasum nurse nupa ama yawi haina Muhammad Ahmad na associate press ta phongdokhi loinana thawdo aduda nupi taraga manga soki amasu makhoigi manungda khara phibam luna leiri haina local civilians defense naiki car bomb pukhahi badu kana amatana claim tawraktri haina su paus ta makhatana phongdorakli Atopa Paumadana, Poppy and Passanction keep a security gari Tugai by the Siena accused Azan Kongsai Matakta, case locket creek. How Kibuzana wari kuntra the Kang Poppy district is Cycle police station Manungs and Ladiba, Luzang Beleski, Sing Sang Pading, the Parks and the Tarama Poppy Pambising Yantatuna, Mangana Sanction keep a combined security force ki garishing Tugai duna among other two one kibamadi. Poppy Pambising Yantat Payari Hina Kuladugi Miam, a thing but Pira keep a Taudo do Marueva. Accused amani hairiba CS Azang Khongzai mathakta Manipur lengang na FIR register tawduna case amana khotkhre Kangpokpi ki AC gi overall supervision makada Poppy destruction drive adu Kangpokpi police amadi CRPF ki apunba khutpu amadi district asi ki executive magistrate yawn sadakhibani Luzang Beles ki masing yamlaba khusu khulai paiba ko ki furuki nupa nupi sing tholaktuna security force ki gari ahum thugai dun ama ata thon kibani main accused ne hairiba Luzang Beles ta leiba CS Azang Khongsai hairiba miwesi Kuki NP Manipur gi president oibadana tana Kuki zo council gi su convener oina thapuri bani nomena duda khunja sing aduna security force sing da hingsa satharakhra su ahenba reinforcement thajinduna Poppy sing adugi mapung phana manghan ngam kibani hari amarom da Manipur QNet business athingba thamle fidam Bihan Direct Selling India Private Limited hairiba Direct Selling Reselling Multi-Levels Marketing MLM gi business model asi Manipur gi lebak lehauga sanaba business nati haina phidam gi president wahengbam Santa Maitena ngasi Langol Game Palace ta leiba phidam gi office ta pangthokpa pawgi mifam amada mangna phongdokri mangna makhata na hairiba sigi maramdi kari su khangjadriba larik laisu gi mangal ningthina phanghodaba arapa kungangi samna sura nomlaga leijariba singda thabak pigani haibigi asoba mangla nama piraga asobo senpam puthokhanba online da fraud ki interview ama tawduna India ki capital Delhi da thuna sangnaba pressure tawwa hana amadi thuna join tawragadi khudong sabi hena phangani haiduna imungi leijaba law ingkhol malsang thugai henduna Sialak Pukli, Lodana, Kaushileba Muising si training ni haina company ki rule amas regulation haidabida, Tama Matamangali, Masidanatana nauna, Langasida, Tura Banapino Passingbo, Puna, Room Amatara Tamsali, Asigumba, Patava Tavasi, Ishai Shagiyum, the Tolak Lui Haining Aliti, Madam Masina Patava, Sanabiashida, Yaudanava, Makatana, Hotnamina Siamadi. Manipur lenga amadi mari lenabalup singna lusing biduna iramdam kanglepak Manipur sida amuhana thaudu ose thuandana bohana bio Bihan Direct Selling India Private Limited ki unit asi Manipura phidamna matam kaktana athingba thamle haikena su paus ta makhatana phongdorakli Amarum Dr. Akoizam Bimol na khungak pasung phana ba thaurang libra Sarat Kumar Koki MLA Tarada Congress na support tawsinduna mathang lengak paina bohonari bra Suresh Kumar Manipur Article 355 Satnai Satnadi Haivigi Lerambasta Mamnapa BJP Manipur Pradesh na Satnai Haina Mehek Shena Laktokre Manipur Statehood Panglamdai Union Territory Masa Masa Kaidok Payavigi Article Congress na Karigi Constitution Haplam Libano Dr. Akoizam Bimol na Khungak Pasing Phanaba Thaurang Libra Haina BJP Manipur Pradesh ki Mekedigi Wapam Kya Thamrakli Wapam Singasi Nitya Pachu take the Liba Tambal Salin the Pangtokiba Paumising Unavama the BJP Manipur Pradesh ki General Secretary K. Sarat Kumar Futukibini. Mana Makatan High, Manipur gi Hausi Oediba Piba Masida Aikoi Masial Gimarak the Awai Kum Taunadun Labor Matamnati. Ruling Party Ama Oina Irangasi, Lucinana Bohona with the Hena Miyang Sang Duna Lakliaki. Mana Makatan High, Opposition Party na Lang Bahorak Padigi, Nemthana Lairurava.
Manipur irang amuk haurakpagi mami tai haiba wafam phongdokpaga loinana mamang thakta Congress lengakna soiramba kaya adu puthoktuna wafam kaya thamki amaromda BJP Manipur Pradesh ki spokesperson Suresh Kumar mayang lamamna phongdokibada matam kuina satnaraglaba Manipur gi irang lamdam asigi MP ama oiriba Dr. Akoijam Bimolna mayek sengna khangdri haiba ngarang mahakna parliament mifamda Manipur da thoklibi irang asigi haurakpam thidu o haina phongdokibu wafam aduna mayek sengna takli Irangi haurakpam khangdana election mamangna miyamna drama tawba oiramle haina moral siduduna Valley gi area singda khulai paiba kya lairi haina mangna phongdokiba wafam aduna maram oiduna Armed Forces Special Power Act apaspa thamjilakpa thoklabadi madura tholakpa apapata Ozabi molna puga banaki mangna makhatana phongdokibada tampakta leiriba khungak liba si punna phone na bohona ribra haina hangbaga loinana Ziribamgi miyathina hatkiba thawongna karigidama kanana hatpano haiba mayek sengna pandriba karigino Kuki MLA tarada Congress na support tawsinduna mathang lenga paina bohona riba thawrang la haiba wafam palladuna Article 355 chatna riba Manipur miyamgi awaba yengduna wangang biu haiba wafam su phongdoki Amaromdana Assembly mifamda mitai maitai WSD list sananaba wareb lawbiu MMTU February taradagi pangthokadoriba Manipur Assembly gi mifamasida mitai maitai singbu Indian Constitution gi schedule trap lista yahonanaba Assembly na khanaduna wareb ama soidana lawbiu mifamasigi ahoba numiki governor na pibe address tasu mitai maitai ni SD list sananaba gelenga sina honragliba madi paikhalakliba thabak thoram singadu kari no haibado miyamna khangalo haina mitai maitai tribe union gi organization secretary takhelamam parijana press thokpa chirolaman haidi Sirole Sinahai, how keep a matam kagi mamang Manipur Ladiba political party amadi miyangi mihut oidiba MP Hamadi MLA singna mitai maitai ni este list sanbagi mapung phaba thaudang lawgani haiduna thajaba pikraba singna mifamasida yetnaba leitana sapsana warep ama lawnaba asetpa phirep ama lawyo karigumba assembly asina mitai ni este list sanbagi wapamasi na thaiduna sakrabasu Yellow Furup asibu kanba pambe MLA amana private member resolution oina pukhat piu hairi Sirol sinai Manipur India ra tinkraba matuna kariguma makalamatagi ngaklo pitri India gi mising yamlaba crore samagani fugi ipakta Iraq nari masigi mathakta Myanmar Bangladesh amadi Nepal gi sangsilakpa mitop singna lamdam asigi hana leizarama yellow mising gi saktamda sauna singnarakli mitai bu hana kukan Pangalami ngalingi matamda sakotpa awang pathaki furup ama oiramani haiduna mitai ni SD list sanba yadi haiba karigumba amata lekti India gi sakotlaba Vedic civilization lising amaga songa dagina lising taruk BC gi mamang dagi leirakhiba Khatri sing hauzik SD list yauri hangningli ba wangdi Yellow mi oidiba mitai sing SD list sanba yaroi haibaduga Myanmar gi lakpa kuki jau singmun SD list leptana selanba yai haiba wapamasi karino Kwaidi gingak po wakaloni haidi Sirol sinaroi bida haidi bidi hausuk Manipur gi mapung oibi issue Manipur kaibi yaro heba khulao sikakta oibi yaroi Myanmar gi mitop lakya thingbina yauduna sangsilakli ba madi makoibu voter list yokshanduna Indian citizen onthokpagi mathakta SD list leptana yoksilakpasini Myanmar gi sangsilakpa kuki jau singgi anoba khulli singani ga satrelom hengatuna leiri heba wapamasi tarai lofumthokti maru oiba core issues sing asi puthokun assembly miphamasina warep lawbiu haidinisu pausida makhatana phongdorakli amaromdana mafam kya da operation sa thabda khulai kya fokat pangamkhri security force na lokalakpa section tharang ki thaba amoina Manipur gi singa mari tampak ki mafam sing parks na operation sa thabaga loinana lalawbo sing losingduna thamlamba khulai sing madi miyam de ki namhaduna sel khaibra sina bani haiba lahulup singi miyoi kya fokat pangamle haina police ki paun haidi Pauksi asina police ta ki phangba paugi matung ina di ngarang Bisnupur district ki Fogok Sau Ikai police station ki manung sanba Kholbung amadi Khuga Turel gi Torban singna satakibo operation singda khulai kya fokat pangam khre haidi Pagalaba khulai singa duri AK-47 rifle ama magazine ama kapi yari maru manga 2-inch motor ama SMG carbine ama ahanba magazine ani 9mm pistol ani magazine ani hand grenade ani IED explosive ani Galantan stick kun 9mm gi kapi yari maru manga fogal hari nakala marom na Tenopal district ki manung sanba Naruan gi area da security force ki kangbuna satakhiba operation su khulai kya fakat pangam le hari phagala bu khulai singa dudi
Gamjin konaba 9mm gi pistol ama AK-47 gi rifle ama Gamjin ama 303 gi rifle ama 12 bore rifle ama 12 bore gi cartridge marfu 9mm gi kapi ariba maru taru 7.62 gi kapi ariba maru nifu yauna nongmai maru kya fogat pangamle hadi makata na security force sadakhiba Imphal East District ki Maphaudam police station gi manungsan ma Moirang Purel Khunau sadakhiba operation da KG Mari Lumba IED ama KG Ani Lumba IED ama meter kuntraga manga sangba codex wire ama fogat pangamle hadi Amaramdana Kaibalam Zau Mikal branch ki thaupu gada basing asi wasak lokre Malem ima kan malup Mikal Kanglipa ki makhada Kaibalam Zau Mikal branch ngase pung tara makhaida hangdok tu ima phawaibi community hall Kaibalam Zau wasak lokre haina Mikal Kanglipa ki president press thadorakpa Sirola man haidi Sirola sin hai hairiba Mikal branch asi miyoi taraga mangana saba executive committee ni Mikal branch asi ki president Thaunawzam Saubu Devi secretary Ningthauzam Apavi Devi finance secretary na Haubizam Premila Devi nairi ngasi wasak lobaga mari lenjana Kaibalam Zau Mikal branch ki advisor Taurangvam Birzina Fongdokibata National Highway Imphal Dimapur Road amadi New Kasar Road GD lambi asi Manipur gidi lifeline oiribi yamna maroi khraba lamini adubu sangkraba matam asi hanna yengbidana highway production thambidana rajniti tawduna thambiri aduga international boundary oiribi Indo Myanmar border paring asi haujiksu amuk lisangsin rajniti tawduna lehali aduga asabu issue halibasi India lenga ki nungi wanto kari asi karino nainganingai oiri haiken su paus ta makhatana fongdorakli Lushilak point tenda ko pom Jiribam the hospital ga mari lainana total sadan hokri district hospital monitoring committee na Jiribam hospital se gi matik sawa CMO DMLs yauna doctor sing thambina basang silak khongjang singda Manipur government amadi mari lenaba singna positive response amata pirak tabadegi ahing nungyai degi Jiribam da pung kun ga mari gi total sadang satakri hairi